Assam Da Ahanba Oina tha taragi Angang ama HMPV Infection na Naba Thengnare haina official oiba pau aman hairi. Pau asina hai Angang adu hauzik Tribhugar da leipa Assam Medical College and Hospital da laying chathaduna leiri. Hospital asigi Superintendent Jyoti Vuyan na hai. Numit mangani gi mamang da Angang adu lok thungbaga mari leinana laingak ki hospital amada admit tawrakibani. Haukiba tang tara da Angang adu Lahowal Page ICMR RC ki result tagi HMPV ki infection oire haiba confirm tauki. Sample sing adu Indian Council of Medical Research da thaduna routine practice oina influenza amasung flu ga mari leinaba test sing taunaba thari. Hairiba routine test adu da HMPV ki infection ase Kangbangam Lakibani, Angang adu hauzik stable oire, common virus amana thokhanba laina asigi damakta, thoidokna mipainingai oide haina Dr. Jyoti Fongdorakli. ICMR Regional Medical Research Center North East Lahowal Dibrugarh ke Senior Scientist Dr. Bishwajit Porkakoti na hai, Haukiba Kumza Listingani Tara Maridage Dibrugarh District asida HMPV case, Chamata Thengnake. Handak Thengnare ba asina chahi asigi ahanba case ni chahi khudingi oina case ase dumak thengnei masi anauba laina amanatte HMPV ase respiratory virus singi manungda amane virus asina angang amade ahal animakta infection thokan bangami maroina hairiba laichot ase ayambada ningtham tha amasung anganba yening thagi matamda nagalle aduga virus infection ase mahausana yamna kanba anaba oide mathanta adumak fajakhiba adungba laichot amani hainaso mahakta makha taki.